dear student, kung ngasidi kuy paragi ni suba para ko para mamingna Manipurgi masana mukna hariba parasi kuy syllabus ni manung da chanmani ani suba parani ko para maming dagi su kuy na du magkhang bangamlam lagani madudi mukna haiba masana si ko kuy Manipur da thaining ngai dagi haitere lai haktak dagi sanaraglaba dugumba masana mani aduna kuy ngasigi chapter para sida kuy na mukna haiba si karino amadi mukna sida kuy kari kari phije chetpa amadi mukna de kari kari changbage haibdo kuy na parasi paraba matungda khangba ngamgani ko aduna parasi kuy loiba phawba munna tasi ko koy duga parasi munna tarabadi parasigi manungda yauriba mukna haiba masana sigi matangda ko koina ningthijana khangba ngamgani ko adudi hojik kuy parasi paba horage ko munna tasi malemgi sanabungda Manipuri machasingi top topa awangma mafam ama leire haibigi arthadi malem haibidi kaino prithvi haibini ko kuy prithvi gi sanabung haibidi sana khonabagi hiram sida kuy Manipuri machasing asi asuki matik thudok hendokpana miyamgi marakta adumak miyamna singthaba mu oire masi aikhoigi ipa ipusingna kairak thabiramba kairak thabiba haibidi aikhoigi demok lambi siko lamjing biramba haitere lamtak biramba amadi aikhoi isana honajabagi mapanani hariba miyamse aikhoigi honajabdo adugi mapanane amasung aikhoipu lamjing biramba ipa ipusingi pangal lawsing amadi sarit charaki masana kyamarumda hai singlamba ipa ipusingi i adu macha masusing asida changlibani haibadi aikhoigi ipa ipusingda hairamba techniques yam haitare ko thona phaba khangba kanba khudimakto aikhoisu lahoba maramadunani mukna haibasi pangal lawsing amasung sarit charak ahumak khangba masana mani akhoi mukna si sanaragadi aikhoigi pangal yamna pharen hekta ngamgani haiba leite ko aduna masida aikhoigi techniques adigi aikhoigi lawsing sisu dumak dagar taima masi khulai yaudaba misak ani hakthengnaraga mukna duna amana mabu ko mukna duna haibani ko amana mabu leibakta thadaraga mathak thangba tanabani mukna sanabigi niyomse asumnani aikoina khulai amata paiba yade ko aikoina haiba mukna si sanaba matamda sanaroyansi amana mabu leibakta inthuraga mathak thangba tanabadani si aikoi haujikangi masana dana wrestling se si muknagi mane ko muknagi masana asi lai haktaktagi haurakpani haina launai ngasi phawba lai haraubagi losilakpada mukna sanabagi thoram pangthoknai matam mamadadi masana si yauksang maya khudingi sanarami kumai fiyong khudingi sanarami khungi natraga khun habi lekai habini ko natraga panagi jatra ko khannabagisu akhanana sanarami mukna mathang sanarakpada khwaidigi athoiba mibu jatra kawi samna haibada khoigi mukna se matang lamlamgi oibe ai matang sanaduni ko aduga mayam sidagi khwaidigi haitere ngamba khwaidigi thoiba haitere ngamba misak tubu khoni kai kawi jatra kawi mukna sanabagi niyam kyamarum lei masana si mukna haiba ahalgi mityeng makhada pangthoi samna haibada judge oigadawuni lamba chanaba nupa anidu mukna pijet salhali jatra masel lebang ningtho mamangda mukna sanabadi ningkham samjin pijet salhali ningkham samjin haibisi koi khangbra ko ningkham samjin haibidi koina samjin mitei ko akala thosingna senaba pijet amani haibidi koi mitei singse mitei gi akala thosing haitare ko thona phaba singsina setpa adu pijet makhalamani muknagi lamba nidu amana amagi makhut pinaduna mapi aduda painahali
ꯃꯄꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯨꯗꯩꯒꯨꯝꯕ ꯑꯃ ꯁꯦꯠꯂꯤꯀꯣ, ꯏꯁꯥ ꯍꯛꯆꯥꯡ ꯃꯊꯛ ꯊꯣꯡꯕ ꯁꯔꯨꯛꯇ ꯑꯩꯈꯣꯏ ꯐꯨꯔꯤꯠꯅꯆꯤꯡꯕ ꯑꯃꯠꯇ ꯂꯤꯠꯇꯦ, ꯈꯨꯗꯩ ꯑꯃ ꯌꯥꯝꯅ ꯈꯤꯇꯪ ꯇꯛꯈꯠꯂꯒ ꯍꯥꯏꯇꯥꯔꯦ ꯇꯦꯟꯇꯛꯅ ꯁꯦꯠꯂꯤ꯫ ꯐꯤ ꯄꯥꯏꯅꯍꯟꯕ ꯑꯁꯤꯕꯨ ꯐꯤ ꯁꯤꯟꯅꯕ ꯀꯧꯏ꯫ ꯐꯤ ꯁꯤꯟꯅꯕ ꯃꯇꯨꯡꯗꯒꯤ ꯂꯝꯕꯥ ꯑꯅꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯂꯧ ꯌꯦꯡꯅꯗꯨꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯍꯧꯏ꯫ ꯂꯝꯕꯥ ꯑꯃꯗꯨ ꯂꯩꯕꯥꯛꯇ ꯊꯥꯗꯅꯕꯒꯤ ꯂꯧꯁꯤꯡꯕꯨ ꯂꯧ ꯀꯧꯏ꯫ ꯂꯣꯡꯈ꯭ꯔꯧ, ꯀꯞꯂꯥ ꯀꯣꯠꯄꯤ, ꯆꯦꯞꯆꯤꯡ, ꯅꯤꯡꯒꯣꯡ ꯂꯪꯕ, ꯈꯨꯗꯣꯡ, ꯍꯩꯕꯣꯡ ꯀꯥꯕꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯤ ꯂꯧ ꯉꯥꯛꯇꯅꯤ꯫ ꯂꯝꯕꯥ ꯑꯃꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯂꯧ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯇꯦꯛꯅꯤꯛꯁ ꯃꯌꯥꯝꯗꯨꯅꯤꯀꯣ, ꯇꯦꯛꯅꯤꯛꯁꯤꯡꯗꯨꯒꯤ ꯃꯃꯤꯡ ꯉꯥꯛꯇꯅꯤ꯫ ꯂꯝꯕꯥ ꯑꯃꯅ ꯂꯧ ꯆꯪꯏ, ꯑꯇꯣꯞꯄ ꯂꯝꯕꯥꯗꯨꯅ ꯂꯧ ꯑꯣꯛꯏ꯫ ꯂꯝꯕꯥ ꯑꯅꯤꯃꯛ ꯃꯤꯌꯥꯝ ꯇꯤꯟꯕꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯑꯃꯁꯨꯡ ꯁꯥꯟꯅꯔꯤꯉꯩꯒꯤ ꯆꯠꯅꯕꯤ ꯉꯥꯛꯅ ꯁꯥꯟꯅꯩ꯫ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤꯁꯨ ꯔꯨꯜꯁ ꯑꯦꯟड ꯔꯤꯒꯨꯂꯦꯁꯟ ꯃꯌꯥꯝ ꯂꯩꯀꯣ, ꯑꯩꯈꯣꯏꯅ ꯃꯁꯥꯟꯅ ꯑꯃ ꯁꯥꯟꯅꯕ ꯃꯇꯝꯗ ꯐꯥꯎꯜ ꯇꯥꯏꯗꯅ, ꯑꯗꯨꯒꯨꯝꯅ ꯃꯈꯣꯏꯁꯨ ꯐꯥꯎꯜ ꯇꯥꯗꯅꯕ ꯂꯩꯔꯤꯕ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨꯒꯤ ꯔꯦꯁꯄꯦꯛ, ꯏꯀꯥꯏ ꯈꯨꯝꯅꯧ ꯎꯠꯂꯒ ꯅꯤꯌꯣꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯟꯅꯩ꯫ ꯂꯩꯕꯥꯛꯇ ꯂꯪꯊꯕ ꯃꯇꯝꯗ ꯈꯨꯎ ꯅꯠꯇ꯭ꯔꯒ ꯈꯨꯎ ꯃꯊꯛꯀꯤ ꯍꯛꯆꯥꯡꯅ ꯍꯥꯟꯅ ꯇꯥꯕ ꯃꯨꯛꯅꯥꯔꯣꯏ ꯑꯗꯨ ꯃꯨꯛꯅꯥ ꯇꯨꯕ ꯀꯧꯏ꯫ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯂꯩꯕꯥꯛꯇ ꯂꯪꯊꯕ ꯃꯇꯝꯗ ꯈꯨꯎ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯈꯨꯎꯁꯤꯅꯤꯀꯣ, ꯅꯠꯇ꯭ꯔꯒ ꯈꯨꯎ ꯃꯊꯛꯀꯤ ꯍꯛꯆꯥꯡꯅ ꯍꯥꯟꯅ ꯇꯥꯕ, ꯍꯥꯟꯅ ꯇꯥꯔꯒꯗꯤ ꯑꯗꯨ ꯃꯨꯛꯅꯥ ꯇꯨꯕ ꯀꯧꯏ꯫ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯇꯥꯍꯟꯕ ꯉꯝꯂꯤꯕ ꯃꯤꯗꯨꯅ ꯉꯝꯕ ꯇꯥꯔꯦꯀꯣ꯫ ꯂꯝꯕꯥ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯇꯨꯃꯤꯟꯅꯔꯕꯗꯤ ꯃꯨꯛꯅꯥ ꯐꯩꯗꯨ ꯀꯧꯏ꯫ ꯍꯥꯏꯕꯗꯤ ꯗ꯭ꯔꯣ ꯆꯠꯂꯦꯕꯀꯣ꯫ ꯐꯩꯗꯨꯗꯗꯤ ꯃꯨꯛꯅꯥ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯅꯩ꯫ ꯗ꯭ꯔꯣ ꯆꯠꯂꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯉꯝꯕꯗꯨ ꯈꯟꯅꯅꯕꯒꯤꯗꯃꯛ ꯑꯃꯨꯛ ꯍꯟꯅ ꯑꯃꯨꯛ ꯁꯥꯟꯅꯩ꯫ ꯂꯝꯕꯥ ꯑꯃꯕꯨ ꯑꯅꯤꯔꯛ ꯇꯨꯍꯜꯂꯕ ꯃꯨꯛꯅꯥ ꯊꯥꯕ ꯀꯧꯏ꯫ ꯑꯅꯤꯔꯛ ꯍꯥꯟꯅ ꯊꯣꯏꯈ꯭ꯔꯕ ꯃꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯤꯕ ꯀꯩꯅꯣꯗꯨꯒꯤ ꯍꯥꯏꯇꯥꯔꯦ, ꯅꯣꯡꯃꯗꯨꯒꯤ ꯍꯥꯏꯇꯥꯔꯦ ꯑꯉꯝꯕ ꯑꯣꯏꯗꯣꯏꯅꯤ꯫ ꯖꯇ꯭ꯔꯥ ꯈꯟꯕꯒꯤ ꯃꯨꯛꯅꯥꯗꯗꯤ ꯑꯃꯨꯛꯇꯪ ꯇꯨꯍꯟꯕꯅ ꯃꯨꯛꯅꯥ ꯊꯥꯕ ꯁꯛꯏ꯫ ꯖꯇ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣই ꯉꯁꯥꯏ ꯈꯪꯈ꯭ꯔꯦꯀꯣ, ꯖꯇ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯨꯛꯅꯥ ꯃꯌꯥꯝ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯉꯝ ꯉꯝꯕ ꯃꯀꯣꯛꯇꯨꯕꯨ ꯑꯩꯈꯣꯏꯅ ꯃꯨꯛꯅꯥ ꯖꯇ꯭ꯔꯥ ꯀꯧꯕꯅꯤ꯫ ꯃꯨꯛꯅꯥꯒꯤ ꯂꯧ ꯌꯥꯝꯅ ꯍꯩꯔꯕꯗꯤ ꯑꯁꯣꯟꯕꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕꯁꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕꯒꯤ ꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯄꯥꯡꯒꯜ ꯀꯟꯕꯕꯨꯗꯤ ꯐꯩ, ꯑꯗꯨꯕꯨ ꯃꯄꯥꯡꯒꯜ ꯀꯟꯗ꯭ꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯃꯤꯁꯛ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯧꯁꯤꯡꯁꯤ ꯅꯤꯡꯊꯤꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯄꯗꯨꯃꯛ ꯉꯝꯒꯅꯤꯀꯣ꯫ ꯃꯨꯛꯅꯥꯗ ꯃꯨꯛꯅꯥ ꯊꯥꯔꯤꯕ ꯃꯍꯥꯛꯅ ꯃꯨꯛꯅꯥ ꯇꯨꯔꯤꯕ ꯑꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯀꯣꯟꯈꯠꯄꯤꯔꯒ ꯍꯧꯒꯠꯃꯤꯟꯅꯕ ꯆꯠꯅꯩ꯫ ꯍꯥꯏꯕꯗꯤ ꯑꯩꯅ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯑꯩꯅ ꯃꯍꯥꯛꯄꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯗꯕ, ꯃꯍꯥꯛꯄꯨꯁꯨ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯂꯥꯛꯃꯤꯟꯅꯩ꯫ ꯃꯁꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯑꯉꯥꯡꯁꯦ, ꯄꯔꯥꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯦꯅ ꯂꯧꯋꯦ꯫ ꯑꯗꯣ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯨꯛꯅꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ, ꯄꯥꯡꯒꯜ, ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯇꯥꯔꯦ, ꯊꯛꯁꯤ ꯈꯥꯁꯤ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯗ ꯌꯥꯎꯏꯀꯣ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯗꯤ ꯆꯠꯅꯗꯨꯅꯇ ꯂꯥꯛꯑꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯐꯔꯦ, ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯔꯥꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯦꯛꯁ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯑꯅꯧꯕ ꯄꯔꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯊꯦꯡꯅꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯊꯦꯡꯛ ꯌꯨ ꯑꯣꯜ, ꯕꯥꯏ ꯕꯥꯏ꯫